Diamond Radio की खुरीलोन की थौरम ताबिरिबा सिंगबु बिशांत साइकोमना तरामना उक्सबगा लोइनना इकोक नोना खुरुमजरी नसिगी Diamond की खुरीलोन की थौरमदा पुदुना लाक्चरी वारी मचा पाथोकपा नसिगी थौरम मसिकी अहानबदा वारी मचा पाथोकपिगदबा सनसम बोरोत वारी मचा की ममिंग बोल कामबी अथेंगबा अहिंगनी खान साहेब थाजरब खोंबु अनिगा लोइनना बोरा खाव म चेक्सिन पुरदुना हाइना खिबम बाफम अदुले थुंगनरे मिश्रा साहेब न मी अनि अहुमगा लोइनना याम चेक्सिन मखोय वो ओगलम मदु थेंगनरे खोंगलै थुना मनुंगी का चेक्सिन लब का द चंगदुना मखोय बोरा खांदु हांगदोकदुना येंगले चुमले को यारे नंगी सेनफम अदु से सिदा लेरे येंगो खान साहेब ना हाइपेतंग येंगी यारे मिश्रा साहेब खान साहेब मयोमदु पुरदुना यारे मखै मफम अदु थादोक निंगबगी मतौदा हातु हातु थोरकले गाड़ी थौदुना सोहर थादोकलमले हा 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 खान साहेब ना थवाई तान नोगले खोंबु अनि दुसु यावसले यांग चेलेब गाड़ी मनुंगदु नुंगाइबगी मिनोक न थले खुदा ना अखोइबु थौजान बिरबनी नोंगदा कयारकनो अखोइन माबु निंगजरिबा मसी फाव कानद्रबदी माबु निंगलोबगी अखोइ इना खुल्लबनीना खुदादा निंगथीजना कटपा ngamlani मिया नंगदी करी करी तौगी खल्लिबा अइबुदी युम फजबा म सागे लौ खरा लेसनगे नहा मागी करिनो म साबीगे खल्लिबनी अदु इबाइदी युमबुदी अइसो मथोल अमा हाकटगे खल्लिबनी अइदी अना अयेक यावरकपदा कोचियन चेनबा नुंगाइते गाड़ी मखोंग मरी पानबा म लेहौसिरा खल्लिए अदुगा सेन खरादी हर सनबा थमखिसरासु खल्ली मखोय अनिगी वारी तारगा खान साहेब मखोय अनिदु येंगलगा मखा तारे नखोय अनि अइगा पुनबदगी कानजरेदना अइना पंगुनु नकोकतु सिनौ सेन पायना नब लंबी लेबनी हाइबदु चुमद्रो लौ उरगा थबक सुरगा असुक याम सेन सि फंगबा ngamगदरा हिंगनबगी लंबी हाइबसिगा इना खुनबगी लंबी हाइबसिगा तोंगाली अइना हन्ना नाखिबदुनी हौजिकति नखोय अमुक लायररोय मसी अइगी लौसिंगनी हाजी साहेब लौसिंग फना लेरोसु मदु थबक ओंथोकद्रबदी कानरोयदा थबक हाइबसि लौसिंगा पांगंगा पुल्लगा पांथोकलिबनीने मिया असुम वारी साना थौरकपना थेंगलब मिचिक मिरा खोन ताद्रब हिंग अदुदा मकोय अहुम खान साहेब की सुमांग गाड़ी खामनरे खान साहेब हलकपगी समिन फंगलदना अमिना बीबी थवाई याव थोंग हांगदुई हराउ तेंबा मैथोंग सिंगु येंगलगा लाइबा सिंगु तारामना ओई खान साहेब ना मयोम अमा कोलदना मांग थारगा मकोय अनिना तुंग इनना चंखिबदो हाइफेट येंगलुरगा थोंग चेना लोनसिली तपना चंगलतना मकोय अहुमना लेरिबा कादी थोंजिनना लेबले अदु करीगी लेबलिबनो थोंग लोनसिलो नंगचु येंगलु लांगने मयोमसे खोंगलै थुना पुना पानसिली अमिना मयोम दुदा येंगी करीनो मिदुबो पैसा ngakdaro होइने पैसा मपुन ngakdani खान साहेबना सेन मयोम दो हैदुई नहापा नंग लिक साबिनी हाइबदु मदुगी मपुल अमा थमजिलगे मपुन अमा अमिना बीबीने पाइखली मचिन अमुतंग चुपरग हराव हरावना फरफर कापी मपुकनिंग द चिंगनबा अमा खंफाव फावरे मिया नखोइने पुरकलिबसिबु नहान मखैगी इमान मानदेदा अहन बो ओइदुना तौबो ओरिनी नखोइसु अमुतंग येंगुदा मखोइ अहुम अमगा अमगा येंगनै मपुन अमम ताप ताप पाइनै मिटमांग थमदनी येंगनै मपुन मयामदु मिटना कुबदा मथंग मथंग येंगबा लोरे नखोइबु करी मत येंगलक्तब्रा हाइमी लुक्थादुना इकाइना तुमिन तुमिन लेनरिबु मखोइ अहुमदु येंगलगा अमिनाना हाइरई नखोइ नुपा अहुम चलिबदुबु सिबु येंगलक्तब्रो मपुन मयामसि उबदा गावखिबा जाल अने पैसा मानबी गात पुरकलिबसिबु मपुन उबदा गावबु नति हे येंगंग बोरा अमा अमुबा मचु संजिलगा येंगंग अमुबा सादुना पिसले असेंगु खंगलकद्रा हाइदुना पाखतलिंगदुदा करमने येंगदुइनो येंगंग बोरा अमगा पैसा मानबी ची मपुनगो ओनबुनीने याय हे अमना अमदगी हेंदी येंगंग मचु संगुदा वाखिबदुन पामुई जाली नोट पिरम लगा याय अमुबा लेखिबा कोइ कानरमलनी मिया नंगी युमना कमदौवा इबाई नंगी गाड़ीना कमदौवा पैसा सिंगिना खोय अनि लोइनबा उजरो चखरो आई तुमबा याब्री येंगौखिगे तुमरो हाजी साहेब पैसा सिदी अदुम लैजावरसनु आई लेम तोइदा तोकेरा तोइरा अखोइदे हाइबिरानु बोल कामी पाइरगा चाथुकजनबा ngang बोल पोखाई खरबदा सुखथबा निंगबा काइबगा चप मानना मथंग वारी मचा पातोकपिगदबा शरद सलाम वारी मचा असीबो रानबा मरुप करिनो नंगनो हुरुसे हारिसिबो मरुप असीबा मीनी
ꯑꯁꯤꯕ ꯃꯤꯗꯤ ꯀꯔꯤꯒꯤ ꯍꯨꯗꯣꯔꯤꯕ ꯇꯨꯃꯤ ꯂꯩꯌꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟ ꯄꯣꯠꯅꯤ ꯑꯁꯤꯕ ꯃꯤꯕꯨ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ ꯍꯦꯔꯥ ꯃꯔꯨꯞ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯨꯔꯥꯟ ꯄꯣꯠ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯤꯕ ꯃꯤꯕꯨ ꯍꯨꯔꯥꯜꯂꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯒꯗꯧꯕ ꯃꯁꯤꯗꯕꯨ ꯍꯨꯒꯦ ꯈꯟꯗꯨꯅ ꯑꯆꯦꯠꯄ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯟꯅꯔꯛꯈ꯭ꯔꯕ ꯑꯁꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯂꯤꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯃꯔꯨꯞ ꯑꯍꯤꯡꯕ ꯂꯣꯠꯄꯗꯤ ꯂꯥꯏ ꯑꯁꯤꯕ ꯂꯣꯠꯄꯗꯤ ꯌꯥꯝꯅ ꯂꯨꯏꯅꯦ ꯃꯔꯨꯞ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯍꯨꯔꯛꯂꯤꯕ ꯑꯁꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯍꯨꯅꯤꯡꯂꯤꯕꯅꯣ ꯃꯔꯨꯞ ꯑꯍꯤꯡꯕ ꯂꯣꯠꯄꯗꯤ ꯂꯥꯏ ꯑꯁꯤꯕ ꯂꯣꯠꯄꯗꯤ ꯌꯥꯝꯅ ꯂꯨꯏꯅꯦ ꯃꯔꯨꯞ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯍꯨꯔꯛꯂꯤꯕ ꯑꯁꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯍꯨꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯅꯤ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯗꯨꯅꯤ ꯉꯔꯥꯡ ꯈꯛꯇ ꯃꯌꯨꯝꯗ ꯄꯨꯔꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯣꯛꯂꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯥꯡꯉꯦꯝꯕꯝꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯊꯝꯂꯤꯉꯩ ꯑꯁꯤꯕ ꯁꯪꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯁꯤꯕ ꯁꯪꯕ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯈ꯭ꯔꯕ ꯑꯁꯤꯕꯅꯤ ꯃꯔꯨꯞ ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤꯕꯁꯦ ꯍꯨꯔꯥꯜꯂꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯥꯟꯅꯒꯗꯧꯁꯤꯕꯨ ꯄꯪꯒꯅꯨ ꯃꯔꯨꯞ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯐꯪꯕꯗꯨ ꯈꯛꯇꯅꯤ ꯍꯨꯔꯥꯟꯕꯗ ꯆꯤꯜꯍꯧ ꯊꯤꯕ ꯍꯧꯅꯗꯦꯅꯦ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯁꯤꯡꯕ ꯃꯥꯟꯅꯗꯦ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯃꯤꯟꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯌꯦꯟꯅꯕꯗ ꯈꯔ ꯁꯤꯡꯕ ꯑꯗꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯌꯣꯠꯁꯤꯟꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯈꯤꯕꯅꯤ ꯍꯨꯔꯥꯟꯕ ꯆꯥꯎꯕꯅ ꯃꯥꯅꯈꯔ ꯍꯦꯟꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯌꯣꯠꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯌꯦꯠꯅꯩ ꯌꯣꯠꯁꯤꯟꯈꯤꯕ ꯁꯅꯥ ꯑꯗꯨ ꯃꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯆꯥꯎꯕꯒꯤ ꯈꯣꯡ ꯍꯥꯝꯕꯗ ꯇꯣꯝꯕꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯌꯣꯠꯁꯤꯟꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯆꯥꯎꯕꯒꯤ ꯈꯣꯡ ꯍꯥꯝꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯣꯝꯕꯒꯤ ꯊꯥꯖꯕꯅꯤ ꯆꯥꯎꯕꯁꯨ ꯈꯣꯡ ꯍꯥꯝꯕꯗ ꯇꯣꯝꯕꯕꯨ ꯈꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯆꯥꯎꯕꯒꯤ ꯈꯣꯡ ꯍꯥꯝꯕ ꯈꯨꯗꯤꯡꯒꯤ ꯇꯣꯝꯕꯅ ꯂꯣꯡꯗ ꯌꯥꯔꯒ ꯏꯁꯤꯡꯗ ꯍꯥꯏꯗꯣꯛꯇꯨꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯊꯤ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯂꯨꯅ ꯇꯤꯟꯅꯩ ꯈꯠꯅꯕꯁꯨ ꯅꯨꯡꯇꯤꯒꯤ ꯈꯠꯅꯩ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯨꯔꯥꯜꯗꯨꯅ ꯂꯣꯏꯁꯤꯟꯅꯗꯧꯕꯩ ꯅꯤꯡꯉꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯁꯠꯇꯣꯛꯅꯩ ꯈꯨꯗꯛꯇ ꯍꯥꯠꯅꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯈꯨꯠꯂꯥꯏꯃꯛꯇꯤ ꯊꯥꯅꯗꯦ ꯁꯥꯎꯕꯁꯨ ꯃꯤꯀꯨꯞꯇ ꯍꯟꯊꯅꯩ ꯁꯥꯎꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇ ꯍꯦꯛꯇ ꯆꯥꯃꯤꯟꯅꯩ ꯃꯊꯪ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯙꯔꯅꯥ ꯐꯝꯅꯔꯛꯏ ꯑꯁꯤꯕ ꯄꯨꯊꯣꯔꯛꯎ ꯑꯁꯤꯕꯕꯨ ꯀꯨꯏꯅ ꯂꯣꯠꯁꯤꯟꯕꯤꯒꯅꯨ ꯑꯁꯤꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯟꯅꯕꯤꯌꯨ ꯑꯁꯤꯕ ꯏꯃꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯟꯅꯕꯤꯌꯨ ꯑꯁꯤꯕ ꯐꯥꯎ ꯍꯨꯔꯥꯜꯂꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯍꯤꯡꯕ ꯌꯥꯝꯅ ꯂꯨꯔꯤ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯆꯥꯎꯕ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯁꯤꯕ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯈꯨꯄꯨ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯛ 3 ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯁꯤꯕꯕꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯔꯦꯅꯦ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯕꯣꯗꯤ ꯄꯥꯎꯗꯔ ꯈꯔ ꯐꯖꯅ ꯆꯥꯏꯁꯤꯜꯂꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯧꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯗ꯭ꯔꯦ ꯍꯦꯔꯥ ꯃꯔꯨꯞ ꯅꯪꯁꯤꯃ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5ꯗ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ ꯂꯨꯄꯥ ꯂꯥꯛ 3 ꯑꯩꯈꯣꯏ ꯅꯤꯅ ꯐꯪꯒꯗꯧꯕ ꯄꯨꯡꯐꯝ ꯈꯩꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯕ ꯑꯄꯨꯝꯕ ꯃꯤꯕꯨ ꯅꯝꯊꯤꯍꯟꯕ ꯍꯧꯅꯗꯦ ꯆꯦꯛꯁꯤꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯄꯩꯁꯥ ꯑꯗꯣ ꯄꯨꯔꯛꯂꯕꯗꯤ ꯑꯁꯤꯕ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯈꯤꯒꯗꯧꯕꯅꯤꯀꯣ ꯄꯨꯡ 3 ꯇꯥꯒꯗꯧꯔꯦ ꯄꯥꯎꯃꯤ ꯁꯣꯏꯗꯅ ꯌꯧꯔꯛꯂꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯊꯨꯅ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯄꯥꯎꯃꯤ ꯐꯥꯎꯕ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯈꯣꯏ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯅꯔꯤꯉꯩꯗ ꯌꯦꯡꯉꯨ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯛꯂꯦ ꯆꯠꯂꯣ ꯃꯊꯧ ꯄꯥꯡꯊꯣꯛꯎꯔꯣ ꯇꯣꯝꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯆꯥꯎꯕ ꯃꯊꯟꯇ ꯈꯜꯂꯤ ꯂꯨꯄꯥ ꯂꯥꯛ 3 ꯑꯁꯤꯕ ꯍꯨꯔꯥꯟꯕꯒꯤ ꯔꯦꯁꯟ ꯐꯪꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯂꯥꯛ 1ꯅ ꯇꯣꯝꯕꯒꯤ ꯂꯨꯄꯥ ꯂꯥꯛ 2ꯅ ꯑꯩꯒꯤ ꯃꯊꯟꯇ ꯍꯔꯥꯎꯕ ꯅꯣꯛꯏ ꯍꯥ ꯍꯨꯔꯥꯟꯕ ꯃꯤꯗꯤ ꯑꯐꯪꯕ ꯍꯨꯔꯥꯟꯒꯗꯧꯕꯅꯤ ꯍꯨꯔꯥꯟꯕꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯂꯩꯕ ꯍꯨꯔꯥꯟ ꯄꯣꯠꯁꯛꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕ ꯑꯃꯁꯨꯡ ꯆꯥꯎꯕ ꯄꯩꯁꯥ ꯌꯦꯟꯅꯩ ꯆꯥꯎꯕꯅ ꯇꯣꯝꯕ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯂꯥꯛ 1 ꯇꯣꯝꯕꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛ 3ꯅꯤ ꯄꯤꯔꯝꯂꯤꯕꯗꯤ
ꯆꯥꯎꯕꯅ ꯃꯃꯤꯠ ꯃꯅꯥ ꯁꯨꯛꯇꯣꯛꯂꯒ ꯁꯥꯎꯔꯛꯅ ꯍꯥꯏꯔꯤ ꯄꯩꯁꯥ ꯌꯦꯟꯅꯔꯝꯗꯥꯏꯗꯗꯤ ꯇꯪꯈꯥꯏ ꯄꯥꯝꯃꯤ ꯄꯣꯠ ꯍꯨꯔꯥꯟꯂꯝꯗꯥꯏꯗꯗꯤ ꯃꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯍꯧꯏ ꯀꯥꯟꯅꯗꯦ ꯇꯣꯝꯕ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯨ ꯇꯣꯝꯕꯅ ꯌꯥꯅꯤꯡꯗꯅ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯍꯨꯔꯥꯟꯕ ꯆꯪꯕꯗꯒꯤ ꯃꯤ ꯌꯦꯡꯕꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯕꯅꯤ ꯆꯥꯎꯕꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯑꯁꯤꯕ ꯍꯨꯔꯥꯟꯕꯗ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯥꯏꯅꯦ ꯑꯁꯤꯕ ꯃꯤ ꯍꯨꯔꯥꯟꯁꯤ 하이드나 후란 나바 보 레이트라브라 하이드나 아이부 앙아오바 탄키바 나트로 아두 오르수 아시바 당독 미네럭바다디 아이가니 아시바기 이뭉 manungna yamna tangna yawa macha nupa miramda laik tamba chakhiba ado ngaida sangduna leiribo miyam marktudagi lona changsilaga ahing duda ibanina humina rakhiba natro mado nangli yakhidabani aina sumangdagi asiba ase thangdok usi aikhoi soidana kanagani haidana nonda tattana haibadagi nangna yaninda yakhibani mramduna paisa phangadaba huranbagi kokti aina puthorkhibani aduna ai nonda pidiba lak ama nahak loksilo aina lak ani oibada nahak nuaitaba tawgan farbasu phatrabasu nonda aina huralapa yam hali wa yam nganganu nangna phangliba lakto arema tagani aina saudingaida nahak tumin lehuna phagani tomasu thona lain hairi aisu siba kiba midi nate tomana hairi wa adu tabada sawa sauningmana tinglawi nakcheptagi nomai satli aduga tomana nomai machin onsenduna hairi nang ngasi hatlura kanade marup paisa khagidabak ibani hatoknaba adumna ngasaina penthok narabadi saunakidra kanade sachi phajabi khoida magida ngasiga ahing simadi nungaine layusi asuna matam khara haukraba matungda mokta thamniba asibu hurusi asoba sempham ama hadati soidrabani haidana mokta thamniba asiba adu huranaba makoi ani kan honari asiba sangliba policing asi kamaina tawsige santi asina uiri ngaida ekoi anina sosi hangloktuna asiba asi thuna putho hobana tabani karigumada soiba tarbasu ekhoigi gidi siba yabanati karigumba soiba tarbasu ekoi anidi siba yabanati hauji asiba ase kadonda pugani masidi siba kuiramani masase pumle bhai hauji ti asiba ase sathina pumlabanida lapna puwa yaroi maram aduna freeze manungda haptuna matam khara thamdrabadi ekoi kanagadaba mandre makhoina hural agiba asiba ado masak khangba ngamdana lairakpa matam kuirabani hayeng no ngalagadi haunabi matung ina sarakana puloi khargani haidna laukthokraba asibani ngokta asiba lairamdre haidna irang langadabosu mapu leitaba asibanina kanamatagi dabi taroktre asuna matam sana complain taroktrabanina huramba ani ado khanai yamna kupna watane maru chawba kari tawsige mapu leitaba asibanina aikhoi ani kanadre aikhoina mabu sangdona matam manganba honati pantharugumsi aikho asiba anouba amamuk thiba chapatabani asiba huramba mapu leitaba marup chawba kari tawsige mapu leitaba asibanina aikhoi kanadre aikhoina mabu sangdona matam manganba honati pantharugumsi aikhoi asiba anouba amamuk thiba chapatabani asiba huramba satsi haiduna asiba mapanda puthok trabadi apatpa apumba asiba aside aikhoina kadai kadomdonoba undokrasi marup kaidoruni yamna seksina thamnubagi phongna puthokraga lokha asida thadakrasi kaino huranba ani ado asiba adu freeze dagi loktholaga hundrokhake haina bora manungda hapchili aduga puduna lakpada lambida pulisna phaduna pukhi lokhada mabuknida khali nothokna mabuknida khali karisu leitraba pumduna mangkhagadaba asiba ama hurarmudaba aikhoi anibu phaduna puri ngasigi lebak miyam mamangda kalam machina phongna sagun tawriba sibudi kanana phaduna su wayin bigani phaduna pharabadi mapunsida amukta huran driba amana phan ningkreda huranba bu huranbana pharaga kanana wayin bigani ngasigi diamond gi khorilon gi thorom masigi ahum subada wari macha pabigidaba surchandra yumnam aigi wari macha gi maming थाजमानबी वारी मचा पाथोक्चरिबा इगिमिंग सुरचंद्र युमनाम इबाइना इखंग खंगौदना इकुई कुइदना नादुना लेखिद्रबा मतुंगदा इसे सु मतु ममानि सोनबगुम वाखल इनु नुवाइतना लेरखिबा मतमनी अनकपसु नत्तबना मरक मरकता निंसिंगदुना हंगनबा नत्तना तोइना चतुना उनबा ngamखिदे
ꯑꯩꯕꯨ ꯅꯣꯡꯃꯇ ꯂꯥꯛꯎ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯆꯤꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯏꯆꯦꯒꯤ ꯌꯨꯝꯗ ꯑꯩ ꯅꯣꯡꯃ ꯂꯥꯛꯈꯤ꯫ ꯏꯆꯦꯅ ꯑꯩ ꯂꯥꯛꯏ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ, ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯏ, ꯈꯔ ꯉꯥꯡ ꯁꯛꯇꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯏꯆꯦꯁꯦ ꯍꯟꯗꯛꯇꯤ ꯁꯣꯜꯂꯦ, ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ, ꯅꯈꯣꯏ ꯌꯥꯟ ꯇꯥꯎ, ꯑꯩꯅ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯈꯔ ꯉꯥꯡ ꯁꯛꯈꯤ꯫ ꯏꯆꯦꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩ, ꯏꯆꯦꯅ ꯍꯦꯛ ꯂꯩꯇꯕꯗ ꯅꯈꯣꯏ ꯋꯥꯒꯅꯤꯀꯣ, ꯆꯦꯛꯁꯤꯜꯂꯨ, ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯏꯃꯥ ꯕꯕꯥꯒꯤ ꯃꯁꯛ ꯎꯍꯧꯗꯅ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯁꯥꯔꯒ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯏꯃꯥ ꯏꯄꯥꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯤ꯫ ꯏꯆꯦꯒ ꯑꯩꯒ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯛꯄ ꯃꯇꯝꯗ ꯏꯆꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 14-15ꯔꯣꯝ ꯁꯨꯔꯛꯂꯦ꯫ ꯏꯆꯦꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ, ꯑꯩꯒꯤ ꯑꯁꯥ ꯌꯥꯝꯅ ꯇꯧꯖꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯗ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯃꯔꯣꯝꯗ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯤꯗꯣ꯫ ꯏꯆꯦꯅ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯗꯤ ꯑꯩꯁꯨ ꯂꯩꯀꯥꯏꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯒꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯒ ꯈꯔ ꯂꯩ, ꯀ꯭ꯂꯕꯇ ꯈꯔ ꯇꯨꯝ, ꯅꯤꯁꯥꯕꯟꯒꯤ ꯁꯪꯗ ꯈꯔ ꯇꯨꯝ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯤꯡ ꯆꯟꯕꯤꯗꯨꯅ ꯁ꯭ꯀꯨꯜꯗꯤ ꯀꯥꯏ, ꯂꯥꯏꯔꯤꯛꯇꯤ ꯇꯝꯃꯤ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈꯥꯗ ꯄꯣꯖꯤꯁꯟ ꯂꯧꯕꯇ ꯅꯠꯇꯅ 12 ꯄꯔꯤꯈꯥꯒꯤ ꯄꯔꯤꯈꯥꯗꯁꯨ ꯔꯤꯖꯜ ꯐꯖꯈꯤ꯫ ꯌꯥꯝꯅ ꯋꯥꯅ BA ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯎꯈꯤ, ꯃꯗꯨꯗꯁꯨ ꯑꯩꯒꯤ ꯔꯤꯖꯜ ꯌꯥꯝꯅ ꯐꯖꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏꯒꯤ ꯂꯝꯖꯤꯡꯕ ꯇꯥꯕꯣꯌꯥꯏꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯂꯣꯏꯅꯅ ꯏꯆꯦꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯈꯤ꯫ ꯇꯥꯕꯣꯌꯥꯏ ꯑꯩꯒꯤ ꯂꯝꯖꯤꯡꯕꯅꯤ, ꯂꯝꯇꯥꯛꯄꯅꯤ, ꯃꯥꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄꯅ ꯉꯁꯤꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯔꯀꯥꯔꯒꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯐꯪꯖꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯌꯨꯝꯁꯨ ꯄꯥꯜꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯕꯤꯅꯥ ꯈꯨꯡꯒꯪ ꯑꯁꯤꯃꯛꯀꯤ ꯌꯥꯝꯅ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯅꯁꯨ ꯕꯤꯅꯥꯕꯨ ꯂꯨꯅ ꯇꯧꯖꯩ, ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯆꯠꯂꯨꯔꯕꯁꯨ, ꯆꯠꯇꯕ ꯃꯇꯝꯗ ꯏꯪꯈꯣꯜ ꯃꯆꯥꯗꯣ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯁꯨ ꯅꯣꯝꯕꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯡꯐꯝ ꯑꯣꯏꯔꯤ꯫ ꯃꯤꯔꯥꯏꯒꯅꯨꯀꯣ ꯈꯨꯡꯒꯪꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯇꯣꯏꯅ ꯍꯥꯏꯈꯤ ꯏꯆꯦꯅ꯫ ꯑꯩꯒꯤ ꯅꯨꯄꯤ ꯕꯤꯅꯥꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯈꯤ, ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨ, ꯅꯧꯄꯥꯗ ꯍꯥꯏꯌꯨ, ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯕꯁꯨ ꯑꯩ ꯀꯌꯥ ꯊꯧꯑꯣꯏꯔꯨꯗꯦ꯫ ꯑꯩꯅ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕꯗꯤ ꯏꯕꯥꯏ ꯂꯩꯔꯤꯉꯩꯗ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯌꯨꯝ ꯐꯖꯕ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯕꯗꯨ ꯌꯦꯡꯂꯒ ꯑꯩ ꯍꯔꯥꯎꯏ꯫ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯀꯟꯍꯥꯏ ꯆꯥꯎꯔꯦ ꯁꯥꯡꯂꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯔꯨꯟꯗꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯀꯟꯍꯥꯏꯅ ꯆꯍꯤ 8 ꯍꯜꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯝꯂꯦ, ꯃꯆꯥ ꯑꯃꯃꯝꯁꯨ ꯂꯩꯔꯝꯂꯦ꯫ ꯁ꯭ꯌꯥꯝꯒꯤ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯌꯥꯎꯕ ꯂꯥꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯇꯣꯝꯕ ꯀꯟꯍꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯁꯨꯇꯤ ꯂꯧꯗꯨꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯏꯆꯥꯅꯨꯄꯥ ꯑꯔꯨꯟꯒꯤ ꯃꯅꯥꯛꯇ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯑꯣꯏꯕꯅ ꯄꯥꯎ ꯇꯥꯔꯕꯁꯨ ꯊꯣꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯃꯃꯧꯁꯤꯡꯁꯨ ꯑꯩꯈꯣꯏ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇꯨꯃ ꯏꯆꯦꯒꯤꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯇꯉꯥꯏ ꯐꯗꯅ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯈꯤꯕ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯈꯣꯏ ꯍꯜꯂꯛꯈꯤ꯫ ꯏꯆꯦꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯊꯥꯖꯃꯥꯟꯕꯤ ꯃꯇꯝꯒꯤ ꯃꯧ ꯆꯞ ꯆꯥꯕꯤꯅꯤ, ꯉꯥꯡꯕ ꯁꯛꯄ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯅ ꯎꯏ ꯍꯥꯏꯕ ꯌꯥꯏ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯥꯖꯃꯥꯟꯕꯤ ꯑꯅꯧꯕ ꯃꯔꯨꯞ ꯀꯌా ꯂꯤꯡꯈꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ, 2002ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯒꯤ ꯂꯥꯛ 5-10 ꯇꯥꯕ ꯋꯥꯔꯤ ꯇꯣꯏꯅ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯗꯨꯅ ꯑꯅꯣꯛ ꯑꯃꯨꯕ ꯎꯞꯁꯤꯟꯗꯨꯅ ꯀ꯭ꯋꯥ ꯖꯔꯗꯥ ꯃꯅꯝ ꯅꯨꯡꯁꯤꯅ ꯁꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯩ, ꯋꯥꯔꯤ ꯁꯥꯡꯅ ꯁꯥꯏ꯫ ꯃꯤꯅ ꯏꯅꯥꯛ ꯈꯨꯟꯅꯈꯤꯕ, ꯄꯩꯁꯥ ꯄꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤ, ꯑꯁꯤꯅ ꯌꯨꯝ ꯀꯩ ꯁꯥꯟꯅꯈꯤꯕꯒꯤ ꯋꯥꯔꯤ ꯇꯣꯏꯅ ꯇꯧꯏ꯫ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕꯒꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯇꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯅꯤ꯫ ꯃꯧ ꯑꯍꯟꯅ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯏꯁꯀꯤꯝ ꯌꯥꯝꯅ ꯂꯥꯛꯑꯦ, ꯂꯨꯄꯥ ꯂꯥꯛ 1 ꯊꯝꯂꯕꯗꯤ 2 ꯐꯪꯏ, 5 ꯊꯝꯂꯕꯗꯤ 10 ꯐꯪꯏ ꯍꯥꯏꯕꯗꯨꯗ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤ ꯃꯧ ꯑꯍꯟꯗꯨꯁꯨ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ, ꯋꯥꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯐꯧ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯋꯥꯟꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯂꯧ ꯃꯔꯥꯛꯇꯣ ꯌꯣꯟꯊꯣꯛꯂꯒ ꯏꯁꯀꯤꯝ ꯌꯥꯎꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯧ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯏꯕꯥꯏꯒꯤ ꯄꯦꯟꯁꯤꯜ ꯕꯨꯛꯇꯣ ꯊꯝꯗꯣꯛꯂꯒ ꯏꯆꯦꯁꯨ ꯂꯥꯏꯕꯛ ꯌꯦꯡꯕꯗ ꯌꯥꯎꯔꯨꯔ ꯃꯥꯜꯂꯦ꯫
ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝꯅ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯖꯃꯥꯟꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯁ꯭ꯀꯤꯝꯗ ꯂꯥꯏꯕꯛ ꯌꯦꯡꯅꯈꯤ ꯃꯥꯜꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯇꯧ ꯀꯔꯝꯅ ꯏꯆꯦꯒꯤ ꯃꯃꯧ ꯊꯥꯖꯃꯥꯟꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯀꯔꯝꯅ ꯐꯦꯜ ꯑꯣꯏꯈꯤꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯣꯡ ꯂꯣꯟꯕ ꯁꯨ ꯁꯥ ꯇꯧꯅꯕ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯅꯥ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯟꯅꯔꯛꯏ ꯀꯅꯥꯒꯨꯝꯕ ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯍꯪꯅꯔꯛꯄ ꯂꯥꯎ ꯈꯣꯡꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯊꯤꯅꯔꯛꯈꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯗꯨꯗ ꯀꯤꯕꯗꯒꯤ ꯏꯆꯦꯗꯣ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯩꯒꯤ ꯌꯨꯝꯗ ꯅꯝꯕꯨ ꯄꯣꯗꯨꯅ ꯆꯦꯜꯂꯛꯈꯤ ꯃꯆꯥ ꯅꯨꯄꯥ ꯑꯍꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝ ꯁꯪꯍꯧꯔꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯊꯦꯡꯅꯕ ꯌꯥꯅꯅꯕ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇ ꯂꯩꯍꯧꯏ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯈꯕꯔꯗ ꯊꯥꯖꯃꯥꯟꯕꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯥꯎ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯈꯕꯔꯗ ꯌꯥꯎꯔꯛꯄ ꯊꯦꯡꯅꯈꯤ ꯏꯕꯥꯏꯅ ꯏꯆꯦꯒ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯗ ꯊꯛꯇꯅ ꯍꯣꯠꯅꯔꯛꯄ ꯏꯕꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯩ ꯁꯤꯡꯂꯕ ꯁꯤꯡꯅꯕꯤ ꯆꯥꯎꯈꯠꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯡꯒꯤ ꯁ꯭ꯀꯤꯝꯗ ꯀꯌꯥꯔꯛ ꯄꯥꯏꯕꯒꯨꯝ ꯄꯥꯏꯅꯈꯤꯗꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯖꯔꯕ ꯏꯃꯨꯡꯗꯨ ꯃꯤꯒꯤ ꯃꯈꯣꯟ ꯇꯥꯈꯤꯗ꯭ꯔꯦ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯇꯅꯥꯟ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯝꯕ ꯁꯛꯐꯝ ꯈꯪꯍꯧꯗꯅ ꯍꯣꯡꯈ꯭ꯔꯦ ꯏꯆꯦꯒꯤ ꯍꯛꯆꯥꯡ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ ꯃꯆꯥ ꯃꯁꯨꯒꯤ ꯋꯥꯈꯜ ꯃꯥꯡꯁꯤꯜꯂꯛꯂꯦ ꯃꯆꯥ ꯃꯁꯨꯅꯁꯨ ꯃꯃꯥ ꯀꯗꯥꯏꯗ ꯂꯩꯔꯤ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯁꯦꯟꯌꯥꯝꯗꯨꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯂꯨꯕꯁꯨ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯊꯣꯛꯇꯅ ꯏꯆꯦꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯐꯝꯁꯦꯟꯅꯔꯤ ꯃꯌꯥꯗ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯏꯆꯦꯅ ꯃꯃꯧ ꯅꯨꯄꯤ ꯇꯣꯏꯅ ꯁꯣꯟꯈꯤ ꯊꯥꯖꯃꯥꯟꯕꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯅ ꯏꯃꯨꯡ ꯑꯃ ꯃꯨꯠꯄ ꯇꯥꯔ ꯃꯥꯜꯂꯦꯗꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯆꯦꯒꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯏꯆꯦ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯨꯕ ꯀꯩꯗꯧꯕꯒꯦ ꯏꯆꯦꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯋꯥꯏꯅ ꯄꯥꯏꯔꯛꯇꯨꯅ ꯅꯧꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯜꯂꯛꯈꯤꯕ ꯑꯁꯤꯅ ꯏꯆꯦꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯔꯤ ꯃꯈꯣꯡ ꯊꯤꯐꯝꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯏꯆꯦꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯁꯦꯟꯅꯍꯧꯗ꯭ꯔꯕ ꯀꯣꯡꯐꯝꯗ ꯁꯣꯏꯈ꯭ꯔꯕꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯧꯅ ꯁꯪꯁꯥꯔꯗꯒꯤ ꯕꯤꯗꯥꯏ ꯂꯧꯈꯤ